Sakhangdaba singna kapsillambada ama sokle khetri bengun awangsing mamang khulde sakhangdaba mioi kharna nongmei round kaya kapsillambada gi nupa ama sokapan nangkre housing maki oina nongmei kapsillamba du kana na satharambanu haiba sabsana khangba ngamdri Khongjang sangsin banaga nupi singda Assam Rifles na tear gas kap tuna phubada kun sokle Native Peoples Committee Manipur na Assam Rifles ki thawong akan momongde yaningda phongdorakli Ukhrul district ki Sangsat Police Station konba Sobau Khulmana ki New Haven Village ta nifu suba Assam Rifles ki post am handakta Manipur lengak na hangdo halak pagi mayokta yaningda phongdotun naga nupi singna makhata na sangsilak pa khongjang da AR personnel singna nupi khongjang loi singbu laksin dona tan khaina ba nongthakta nongmei kapayaw na tear gas sel kamarom kapagaloina na chaipai duna phubada nupi kun sokre Nimit kharni ki mamangdagi hauraduna New Haven khulgi khunjasing maru in nupi singna makhoi khulda AR gi post ama thamlagli ba asi village authority gi ayaba yaude amasung lenga ki meikei digi mangjona na khangalam de haibaga loina na mafam asida Assam Rifles ki post thamba yaro lengak na security personnel sing deploy tau ki hairaba su state force na tragana AR na taba atopa Central Force oina thamgadabani haiduna akan ba khongjang sangsin kibani New Haven gi khunjasing na ngarang sulambida tayarna singba maitha duna amasung thingjing duna khongjang sangsilakhra matung ngasinung tilpung ahum ka makairam tarako makata na dimana sitaksin duna khongjang sangsilakpa de AR gi maikedi gi tiar gas sel kaya marum kapa dana tana nongmei round kullom sunong takta kapki aduga khongjang loi nupi sing buli chai pai duna tana duna pura ka tan khaina bohonaki AR gi maikei de akan bathabuk sa tharak padagi nakal ani ki marakta chauna mukna ki loina na soklaba nupi sing Ukhrul district hospital na bukhatuna laikana ki makhoi gi manung da nupi manga taruk lomde aru fiam da sokhi thauduk asibu Ukhrul gi humpungda laiba katho katamnau long Katho students union ki maikei de akan momong de yaning to phongdokhre ngasi Assam Rifles na sa thaki pathawong adu 40 suba AR gi commanding officer Colonel Sunin Singha Luthi gi command makara sa thaki bani khongjang sangsin ba nupi sing da hen ba pangan season na ki ba yaning de haiki khongjang loi sing na Pins corner the democratic oiba khongjang sangsin bada su sai na phuduna tan khai ki aduga sobau khulda nupi sing na pusilak bada su sap mana ba thawong sa tharak ki hairi soklaba sigi manung ta lupa sigi president yauri haira duna nga sigi khongjang loi sing gi ahen ba pangal season ki ba personal sing na lal le hai jaga dabani amasung New Haven da thamlak ki ba temporary ni hairi ba AR gi post asi kudak ta lawthok ka dabani khongjang loi nupi sing da khut thawa personal sing gi mathak ta disciplinary action lawga dabani haina Phongdorok pagaloina na loop asin Assam Rifles na non cooperation ki khongjang sangsin lagani amasung Katho gi jurisdiction fautuna satpa highway yauna lambi singda matam kaktana gari sing chathok sasin tawba thinglagani haina lauthokre athing basta security person pumna maksu konsin gani khongjang asin New Haven degi Assam Rifles lauthoktre fawu sathagani hairi Assam Rifles ki thongbu tangkul katam nau saklong TKS ki maikei degi swakan mamong da yaning da phongdoragli amarom da ngasi imphal khul lambi paring da New Haven amasung sobau khulna singmo pham singda tangkul naga nupi singi mathakta Assam Rifles ta head bathong sathaki babu Native Peoples Committee Manipuri NPCM ki maikei de akan momong de yaning de phongdorakli thodok asta sena ba AR gi personal singi mathakta Manipuri lengak na kudak takan bathabuk lobur ka dabani kadigum balengak ki maikei de gi lokhat phom tok bathabuk sing lokhulak trabati committee asina Manipuri gi mafam pumna makta mass democratic agitation sangsil lagani hairi Nasi Thaubal gi census court building the NIA gi court am hangdolgani Manipuri gi lan gi yauna case taraga mari gi wail chathaba huragani Imphal is ki district and session just ningthaujam lanlaimana NIA gi special court asigi just oirgani May 2023 dagi Manipur thorkliba lan gi tamthirba thodok sing gi manung da khar bu Manipuri lengak na NIA de khusin na tuna wail chathaba haurakpa phawwa yoroklaba su case sing asigi trial di Manipur gi mapanda laiba NIA gi session court sing ne sa tharakpana thodok sing asigi victim amasung Accused sing da mayok narpa khudong cha da basing yengladuna hayeng Thobal district ki khangabok ta laiba district and session court Thobal gi building the NIA gi special court ama hangdoklagani hayeng hangdokador national investigation agency NIA gi court asigi matang da pause asina lenga ki law and legislative affairs department gi makhata tongan ba thakta prosecutors sing oiriba mioi sing da hangluba da loisang asigi maikei de hayeng hangdokador ba court asi Exclusive Special Court Manipuri NIA haina khangnaragani hangdokpagi thoramna loisang asina High Court of Manipuri ga khusam nanar pangthokani hairi tongan ba thakta leiduna court singna mathau pangthokliba prosecutor sing bauche asina hayeng hangdokador ba NIA gi special court asida karam ba case sing gi wail sa thagadaba ge haina hanglubada makoina hai NIA na case lokotuna wail sa thabagi thabuk asi ani thokna khaidogi Manipur da thokpa thaudok wathok sing gi manung dagi kharbu Manipuri linga ke mekai dagi cabinet mifamna sing bada warip lauduna NIA da sinnaba case sing pai duna wail sa thabagi thabukna NIA Central
haina khangnaba unit singna pangthogi aduga unlawful activities prevention act UPA gi makhata charge toba casing NIA na paidun investigation satharaga agency asigi special court well sathabagi thabukna atopa unit amana tawi anisuba case makhal sing asidi Manipur gi district court sing gi judge sing busu NIA gi designated judge sing oibani na makhoi court sing da adumak well satharagli hayeng hangdokadoriba court asidadi Manipur gi lan gi thodok sing yauna state lengakna Ministry of Home Affairs ki ayaba lawraga NIA da kusinaba case sing gi well sathagadabani haireking hayeng hangdokadoriba Manipur gi NIA gi special court asida well sathagadaba case sing gi matangda pause asina thajaba yaba famdagi phangbu pawgi matunginadi haujuk phawda well sathanaba case taraga mari leire case sing asigi manungda lan hogulakpada nongpok singmai PS na kono fam amada nupi ani da fajadaba thawong sing chathaki haibagi matang da NIA na lokhatpa case yauri aduga hujik phawbagi oina handakta tronglawbi awang lekai da imung da bom kapsilaktuna pikliba machin mokpo ani leikidaba amasung angang ani ki mama bu na sokhan ki bathoki case na singba yauri hairi panbe abadi hayeng sangaduna hangdokadoriba exclusive special court Manipuri NIA khangabok thawbalgi thawrom asi ayuk phung mapan tarakpadagi hauna pangthokani Chief Minister Y Khemsana High Court of Manipur gi Chief Justice M Sundarga Loina na court asi hangdok minnagani thawrom asida Home Minister Govindas Konthaujam High Court of Manipur gi Justice A Bimol Justice A Guneshwar Outer Manipuri Parliamentary Constituency gi Congress MP Alfred Kangam S Alter Khangaboki MLA Surya Kumar Okram Chief Secretary PK Goyal amasung Principal Secretary Law Arun Kumar Sinha bu saruk yagani hairi dauna hangdokadoriba court asigi just oinabagi damakta ngarang High Court of Manipur gi Registrar General in charge na thokpu order gi matung ina uripok setup court complex ta leiba district and session judge Imphal East oirakki bining thaujam lalaima bu NIA gi special court asigi damakta just oina transfer tawkhre mahakna puramba district and session judge Imphal East ki thabukna Y Rathore District and Session Judge Imphal West na henba charge oina puragani hairi anoba court asigi judge oina charge lobagi thabuk hayeng numit pamangda pangthokani haina su order asina paling NIA gi special court asina hayeng dagi hauna wel chathaba horaklagadi luwang bilin thoinga bi amasung hemanjit pijambu mafam khanghan ki daba thodok yauna NIA gi Guwahati da leiba special court na wen chathara liba casing su anoba court asida transport toroktuna makhata bu wel chathargani Manipur gi tampakta sathaba sanction Yadriba singi victim singsu virtual mode ki khutang da court asida chathaba trial da saruk yabada hena khudung sahan lagani hairi misang mikhai naiduna lo thugaiba singi mathakta action lawkhakani DGP misang mikhai naiduna lo thugaiba singi mathakta action lawkhakani haina Manipur gi DGP Mukesh Sinha na phongdokre misang mikhai naiduna lo thugaiba singi mathakta action lawkhakani haina Manipur gi DGP Mukesh Sinha na phongdokre wafama singa DGP ne lusingba team amana kangpokpi amadi senapati da satuna tongan ba civil society organization gi lusingba singi unarbu matungi pawim phung amada phongdokibani kangpokpi amadi senapati khongsak asiga mari leina na pawmi singda DGP Mukesh Sinha na makhata na haiki Manipur gi additional Director General of Police ADGP yauna tongan makukthong police officer single loina duna kangpokpi amadi senapati da leiba United Naga Council UNC All Naga Students Association Manipuri Ansam amadi Naga Women Union MWU gi makukthong bulusingba singu unaduna Manipuri Police amadi lamdam asigi miyam gi marakta amuk hanna thajanabagi mari ama semgatnanabagi matangda wari sanakre asitana tana kangpokpi amadi senapati da leiba mari leinaba SP singi maikai degi so hojik thengnariba law and order gi issue asigi matangda marik chumba report lawbaga loina na haiba law and order gi issue asibu thengnanaba kari karamba kongthang lawkhat kadabagi haibagi matangda sukupna khangba ngamle magna makhata rodun hai Manipur da law and order ga mari leinaba case kudengma community gi oiba khenaba thamdana loisinna hona gadabani Manipur police ki maikai degi kari gum makal amada gi khenaba thamdana leiba kasigi leiriba law bu bahilo tawriba singi mathakta sabsaba mathau taba law gi oiba action lawkhat kani haukiba matam khara asita police amadi miyam gi marakta sayena ba amadi thajana da ba kaya lairam basu lakadoriba matam asigi manungda police amadi miyam gi marakta afawa mari thamduna Manipuri ing tappa hanjilakani haibagi chauna thajabalai nakala maramda ngasi DGP Mukesh Sinha na lusingduna makukthongo police officer singa loina duna kangpokbi amadi senapati da satuna tongan be stakeholder singa unadunu bari sanaraba matungda Central Reserve Police Force CRPF ki makukthongbo official singa unaduna security review meeting amasu pangtokhi hairi Jammu and Kashmir gi Rajouri de anti-terror operation satharingai Indian Army Lieutenant Officer ama laikidre Jammu and Kashmir gi Rajouri de leiriba sokpo umang marang kaina hoba chingi napom ama de anti-terror operation satharingai Indian Army gi Lieutenant Officer oina thabuk toba security personnel ama laikidre maming leiriba news agency singi report ki matung ina Jammu and Kashmir ama de Pakistan gi ngamkai paring sathariba terror activity asibu thingnana ba Indian Army operation
Seruwali haina mingthonduna satharakpa anti-terror operation taraga mangani chanba numitta Goswami kauba Indian Army gi lieutenant officer ama laikhidraba Indian Army gi lieutenant officer Goswami adu operation ga mari leinana casualty thoktuna laikhidaba nate laikhidraba army officer adugi matangda haujuk phawagi oina matau karamna laikhidabano haibagi matangda mari leinaba authority dagi sapsaba amata kangthoktana leiri adubu laikhidraba army officer adu rajauri da sathariba anti terror operation asida force deploy tawkhibani haibadi khangba ngamle laikhidraba Indian Army adugi colleague amadi senior officer singi maikai dagi anti terror operation satharingai laikhidraba army officer adugi thawai yaudraba haksang danga si waikat laikat tamdani kai khumnaba phangdokre senior officer singi maikai dagi laikhidraba army officer adu masagi mathau masak khangna pangtokpa army officer amani hain kai khumnaba ulakli panbe abadi rajauri da terror activity kaya sathare haibagi intelligence report ama phangbadagi laikhidraba Indian Army gi lieutenant adu yauna haukiba numidang dagi hauduna rajauri da laiba sokpa umang wamang da thallaba chingin napom da anti terror operation sathakibani